Chahi nouriba nupimcha anibu ekai khumnaba manghanbada chennaba miyoi ahom police na phare Imphal East amasung Imphal West district ki tongan mafamda chahi nouriba angangsingda sexual assault chathakibagi marada miyoi ahom pokso ekki makhada police na phare hairi Official loiba pau amana hai Imphal West district ki mayang Imphal police station ki manung chanbada leiba sesam side khan chahi kuntra manga kauba miyoi ama tha asigi kunmarida Imphal West women's police station da surrender torakre hairi Pau asina hai Chesam Said Khana July 13 nupimcha amabu mahaki car manungda sexual assault chathabi khre haina nupi adugi apokpi mamana police ta wakalakke wakar aduga mari leirana police na Chesam Said Khan mayumda thibagi thabak chathabada leiram kide madugi matung tha asigi kun marida Said Khan masana police ta surrender torakhibani Masigi matungda mahakpu Special Pokso Court Imphal West putoklaba matungda tha asigi kun mapan phawba judicial custody da remand lokthakre haire atopa amana Imphal East district tagi faraba miyoi ani aduna telong mayai lekai khetre mayum azoi chahi kun apokpa lekhiraba abung amade nongada kamong khunjaw dagi mangsatabam azoi chahi kun mathoi apokpa professor kawi Makoi anisu minor oiribi nupimcha amabu tha asigi taramapanda lamlai police station ge manung chanba telong mayai lekai da sexual assault chathaki tha asigi kunda nupimcha adugi mamana police ta wakalakhibani wakat adugi matung ina makoi anibo protection of general sexual offense pokso ekki makhada phabaga loina na court ta puthoklaba matung mathang tha August 9 phawba judicial custody lokthakibani haire Yumnam Huidrom da yum amamaina chakre Wangoi police station ge manung chana leiba Yumnam Huidrom makha lekai tera makhongda leiba yum amangasi ayuk pung 8 minute nimpurom tarakpada gas cylinder ge haurakpa maina tumna chakre Huidrom mem tombi chahi yankhai taru kaubi nupi amage yum adu punamiyoi mapal lei mahaki masanupa biseswarna angang singi sana na ba hensang thongna bagidama gas stove thagat ke tawbada nakal animak tagi mai chalakhibani Maizaw aduna mathang wairak yum adu sakhalakibani Manipur Fire Service ki water tender sing tunayang na mafam adu sangsilak tuna mai kananaba thabak lakhatke adubu una saba yum oibani na mai kanbagi thabakta khumang sauksin bangam khide adumakpo mai sakpagi thaudok adu da yum adu da leiba miyoi amata asok apandi yaukhide haire mai sakpagi paw adu hek phangbaga local MLA Loken mafamadu da lake Fire Service ki team lakpada lambi gi phibam phatabana amasung lambi yamna khubada matam sana yoksinba ngamdabagi matangda MLA da yamna wakatke